Akashbani Imphal RK Gorani na pau pajari ahanbada maruiba pau Manipur ngarang nauna COVID-19 positive oibe miyoi yankai mari thengnare hana positive oibe miyoi kunthra marina negative oiduna discharge tawragani kendra na hairi leibak asa COVID-19 narambadagi fagalapki sangsada yankai taru dasmik ahum taret yaure amashung sarkana chalaiba COVID hospital singda bharta saba ventilator lesing yankai pinaba lupa koti lesing ani kai thokle Manipur ngarang nauna COVID-19 positive oibe miyoi yankai mari thengnare Imphal ge rimsa sample sangwa ga mapan test tawbuda miyoi kun mapan positive oibe thengnaki aduga hana positive oibe miyoi tarani thoina negative oire Imphal ge jenimsa ngarang puna sample lising ani ga samga yankai humde test tawkhibaga loinana nongmuda khwaidigi sample masing yamna test tawu ngamba numit oike sample lising ani ga sam yankai humde adigi manungda positive oibe kun manga thengnaki aduga hana positive oibe miyoi tarana negative oike Yuna ko inmate contrastu amuhana retest tawbuda miyoi kun mari negative oire hairi Jennings director professor TS Bimon Hai Jennings ki VRDL na Manipur University ki biotechnology department amasung Imphal ki Tail Patalaiba Institute of Bioresources and Sustainable Development IVS ti ga khusam naduna hona badagi ngarang no makhakta da khwaidigi masing yamna sample lising anga samang yankai humdoi test tawbangam khibane Mogai puna hona minaduna nomoda pung kun mari lepna test tawbi thabak sa thabagaloina pending sample lehendana makana honari haina su mangna makha takhe marak asta COVID-19 lockdown maram oiduna Bharat Myanmar ngam khogi sar moria da pandro lairamba mapalam gi me koni thoi ngarang maram da halan khre Imphal jiri bam lambi ne min ini humni gi manung da fauna ragan hana lambi asi semjen mi thabak tawriba National Highway Development and Infrastructure Corporation na hairi Haujik lambi asi athu matamda fauna hanaba semjen bigi thabak kana chathari lambi asi fauna ba yada badagi lambi asida gari kya panduna leiri machina driver amde handyman singda sauna khudong sa da kaya mayok nari lambi asi nakal ani makta pot thana yawba truck yauna gari kya panduna leiri Manipur Olympic Association MOA na shinduranga Imphal Kumal Lampak Sports Complex talaiba Olympic Bhavan da humudran thoi suba Olympic Day gi thorom pangthokre COVID-19 maram oiduna yamna samna sinkiba thorom aduda Manipur Olympic Association ki president su oiriba Shiksha Mantri Dr. T.S. Radhesyam MOA office bearer amasung member sing du saru yakhe thorom da chahi sik October thadi sana kaloni thina ngak pagaloina sports ke training amde coaching sing amuk haunabagi matang da su khanakhe Manipur da nimini pani chathaga da barata jatra kangkumai ngarang dagi haukre COVID-19 laiset ki lockdown athing balaibana Sri Govindaji mandir amadi laikai da mausagum kangsing bagi thorom di pangthok na khidre Orissa gi Puri desu rata jatra thorom pangthok tana ngarang Bhagavan Jagannath mayamu balabhadra masung machanipi Subhadra gi kangsing Gundija mandir tamna sing thokre COVID-19 gi athing manamaram oiduna sahi gi oina pangthokpa rata jatra gi thorom adu ngarang ahan boina bhakta yaudana pangthokhe Tabiriba Pawasi Akashbani Imphal dagini Kendra na hairi leibak asta COVID-19 narambadagi fagalapki sangsada yankai taruk dasmik ahum taret yaure hauji fawda COVID-19 naramba miyoi lak ani lesing ni phunipan samang mat phudra leng duna na fakhre haukiba pung kun mari de miyoi lesing tara chama pan phudra mari COVID-19 narambadagi fare hauji leibak asta COVID-19 active case lak ama lesing humudani pantara mari leiri World Health Organization ki situation report matungina Bharat asi laina asta ki sebi ki sang khwaidigi hanthaba leibak am oire Haksel amsu yaifa yambal mantralay na hai haukiba pung kun mari de miyoi lising tara mari ka samapan kontra humdoi nauna COVID-19 positive oiba thengna baga loina na apun masing lak mari lising ni khusani tara mga sure laina asta mi sebigi sang sada ahum dasmi amani pani Marak asta Indian Council of Medical Research na hairi hauji fawda leibak asigi tongan laboratory singda puna sample lak humdra mathoi lising kontratre chatre tara taruk laina asigi test tawkhre Leibak asigi raija amusu union territory pumna makta laiba sarkana chalaiba COVID hospital singda Bharata saba ventilator lising yankai pinaba PM Cares Fund and Trust na lupa koti lising ani kai thokre raija amadagi amada sinmi oiramba singi yaipa tharala khotna basu lupa koti lising amakai thokle Ventilator lising yankai esing manung da lising kuntrana Bharat Electronics Limited na sabani masing manung da hauju fawda ventilator lising ani ga sama pan kol humdoi sakre amasung ventilator lising amaga chahum nimphudi raija sing amade union territory sing da sinakre
ventilator-sing adu Maharashtra, Delhi, Gujarat, Bihar, Karnataka amasung Rajasthan da pikhibani. Tha asi loisilakpa phawda rajya-sing amasung union territory khudingmakta ahenba ventilator lising 13 shinaragani. Masigi mathakta Sinmi-sing yaifa tharangidamuk lupa koti lising amasu hanana kaithokre. Senpham asi sinmi-sing laifam zapam jinjak hidak langthak amasung makhoina chathok chasin tawbda sijinagani. Kaitholiba senpham asi ayamba sarukte Maharashtra da pikhi, mathangda Uttar Pradesh amasung Tamil Nadu da pikhi. Maharashtra da lupa koti samga maipumathoi, Uttar Pradesh da lupa koti samga ahum aduga Tamil Nadu da koti maiphum da pikhi. Senpham asi pangkhiba ate rajya-sing manungda Gujarat, Delhi, Nongsu Bangla, Bihar, Madhya Pradesh, Rajasthan amasung Karnataka su yauri. Yoga Guru Baba Ramdev na Coronil COVID-19 ki Ayurveda hidak ama puthokre. Uttarakhand Haridwar da Baba Ramdev hidak adu puthokladuna hai. Patanjali na COVID-19 layang nabagidamak sayang ina puthokliba hidak asi clinical trial tawda COVID-19 naraba apun bemi masingi sada umpumapan nimit huni matungda na phawa thengnare. Sayol amagi manungda makoy punamak sada samana fare hairi. COVID-19 maram oiduna siba Power Vibhag ki कर्मचारी da lupa lakh kontra ki khetipuran pigan haina Maharashtra sarkar na laukthokre. Zero amada Rajya ki Energy Mantri Nitin Rawat na hai kudong thirab tanphamasda Power Vibhag da thabak tawriba कर्मचारी sing asina siba changma khangdana mai PL mandana kana honari amasung makhogi imung manungbu yengsin biba haibasi Rajya sarkar ki daitani. Lanmi na hairi Bharat amasung China na nongpok thambala da ke sarukta khongkom handong na bayanare. Lanmi commander sing thak wari sanabada nakal animang na yana riba jaga adudagi khongwa handona hanana yana khibani. Imphal ngasi phongwa pause singi maroi pausingi dama haujik waheng Washington leire Washington. Thagatsari gorani Konrad amasung Himantana NPP gi MLA mari puraga chatkre haiba pau CBI na hanagi mukhyamantri Okram Ibobi kokhatkiba amadi COVID-19 gi pauna ngasi Imphal phongba pauche ayambagi maroiba pau oiri. North-East Democratic Alliance Nedagi convener su oiriba Assam Self Mantri Himanta Biswa Sharma amasung NPP gi National President Konrad Sangmana anirak suboi nangarang Imphal da laklaga BJP na lusingba sarkar dagi mantri pham thadokraba NPP gi MLA mari puraga chatkibagi pauna ngasigi pauche ayambada headline tawduna phongnari ngasi makhoina Delhi da Pradhan Mantri gi thakta wari sanaraba yai haina naharol gi thokdangda headline tawri BJP ki National General Secretary Ram Madhavsu ngasi Imphal laktuna rajniti gi oirakliba phibam masigi waroisin amu poraknaba honaraba yari haiba pausu pauche singda phungnari paus sarangnaba mata thoktanaba handakti matik chaba waroisin porakpa pami haiba Sri Himanta Biswa Sharma gi wafam huyelan pauda phongli pona phamdana BJP gi MLA singi maraktasu penadaba hengalakli haina phongli aduga irei pakta Laingak ki mai salhandanaba thaurang paikhatpa hore haina headline piri lupa koti sahum kuntrani thoi lana sijinabagi case kamari leinana CBI na hanagi mukhyamantri Okram Ibobi kokhatkre haiba pau Imphal Free Press ke ani suba headline oiri Isel Express ta yumja kaishan namita wahang pawang chatharagani haina headline piri pawasi Shanghai Express English People's Chronicle amasung pokna phamna singbadasu headline tauri COVID-19 ga mari leinaba pauda Junda case sanipan humpu mari record tawkhibaga loinana lisingama yawrakadore haina People's Chronicle da chawna headline piri irei pakta Manipur COVID-19 gi community transmission gi kudong thiningai oiba state singi manungda ahum subada leire aduga Manipur mail dana COVID-19 gi case samapal kunma thoi yawre haina headline tawduna phungnari lakliba numit nini humni gi manungda Imphal jiribam lambi semjinba loiregani haiba pausu pauche singi ahan balamaida phungnari sanabagi paudana Imphal ki Khumalampak Sports Complex ta laiba Manipur Olympic Association ki conference hall da ngarang humbudrani thoi chuba Olympic Day gi thoram pangthokhiba amadi lamdam sigi sanaroi sing practice hoba yana ba honaragani haiba association ki president Dr. T.S. Radhisham gi waphamsu pauche sing da phungnari gorani Thagachiri Washington Hojik aroibada maroiba pau amuhana Manipur da ngarang nauna COVID-19 positive oiba miyo yankhai mari thengnare hana positive oiba miyo kuntra marina negative oidon discharge tawragani kendra da hairi leibak asta COVID-19 narambadagi phagalapki sangsa da yankhai taru dasmik ahum taret yaure amasung sarkana chalaiba COVID hospital singda bharata saba ventilator lesing yankhai pinaba lupa koti lesing ani kai thokle pauloi jare